ꯃꯥꯛ ꯄꯟꯗꯨꯞ 3 ꯄꯗ 1-35 ꯐꯥꯎꯕ꯫ ꯖꯤꯁꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯅꯥꯒꯣꯒꯇ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃ ꯁꯤꯊꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯄꯤꯕ ꯌꯥꯅꯅꯕ ꯃꯍꯥꯛꯅ ꯃꯤ ꯑꯗꯨꯕꯨ ꯄꯣꯊꯥꯕ ꯅꯨꯃꯤꯠꯇ ꯐꯍꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯨꯠ ꯅꯥꯝꯃ ꯁꯤꯊꯕ ꯃꯤ ꯑꯗꯨꯗ ꯍꯥꯏ, ꯂꯦꯡꯈꯠꯇꯨꯅ ꯆꯠꯊꯣꯛꯂꯛꯎ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ, ꯄꯣꯊꯥꯕ ꯅꯨꯃꯤꯠꯇ ꯑꯐꯕ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯇꯧꯕ, ꯊꯋꯥꯏ ꯀꯟꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯟꯕ ꯌꯥꯕ꯭ꯔꯥ? ꯃꯗꯨꯗ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯝꯃꯣꯏ ꯀꯟꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯊꯝꯃꯣꯏ ꯁꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯤ ꯑꯗꯨꯗ ꯍꯥꯏ, ꯅꯈꯨꯠ ꯇꯤꯡꯊꯣꯛꯎ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯀꯜ ꯅꯥꯝꯃ ꯑꯗꯨꯒ ꯃꯥꯟꯅꯅ ꯐꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯊꯨꯅꯃꯛ ꯐꯔꯤꯁꯤꯁꯤꯡꯅ ꯆꯠꯊꯣꯛꯈꯤꯗꯨꯅ ꯍꯦꯔꯣꯗꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯀꯌꯥꯕꯨꯁꯨ ꯐꯍꯟꯕ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯠꯇ ꯆꯠꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯒꯂꯤꯂꯤꯗꯒꯤ ꯑꯃꯁꯨꯡ ꯖꯨꯗꯤꯌꯥꯗꯒꯤ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯖꯦꯔꯨꯁꯥꯂꯦꯝꯗꯒꯤ, ꯏꯗꯨꯃꯤꯌꯥꯗꯒꯤ, ꯖꯣꯔꯗꯥꯟ ꯋꯥꯡꯃꯗꯒꯤ ꯑꯃꯁꯨꯡ ꯇꯨꯔꯒ ꯁꯤꯗꯣꯟꯒꯤ ꯑꯀꯣꯏꯕꯗꯒꯤ ꯑꯆꯧꯕ ꯃꯤꯌꯥꯝꯅ ꯏꯕꯨꯡꯉꯣꯅ ꯇꯧꯈꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯏꯕꯨꯡꯉꯣꯗ ꯂꯥꯛꯂꯦ꯫ ꯃꯤꯌꯥꯝ ꯑꯗꯨ ꯌꯥꯝꯃꯟꯕ ꯃꯔꯝꯅ ꯏꯕꯨꯡꯉꯣꯕꯨ ꯑꯣꯝꯁꯤꯟꯗꯅꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯤ ꯃꯆꯥ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯅꯥꯕ ꯃꯤ ꯌꯥꯝꯅ ꯐꯍꯟꯈꯤꯕ ꯃꯔꯝꯅ ꯑꯅꯥꯕ ꯃꯤ ꯀꯌꯥꯅꯁꯨ ꯃꯍꯥꯛꯄꯨ ꯁꯣꯛꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯂꯣꯝꯗ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯁꯦꯡꯗꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯇꯨꯊꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯇꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯥꯏꯗꯣꯛꯇꯅꯕ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯁꯦꯕꯣꯛ 12 ꯈꯟꯕ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯗ ꯆꯠꯈꯤꯗꯨꯅ ꯃꯍꯥꯛꯅ ꯀꯧꯅꯤꯡꯕ ꯃꯈꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤ 12ꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯁꯟꯗꯣꯛꯄ ꯊꯥꯅꯕ ꯈꯟꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯅꯥꯕꯁꯤꯡꯕꯨ ꯐꯍꯟꯅꯕ ꯑꯃꯁꯨꯡ ꯚꯨꯠꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯅꯕ ꯃꯇꯤꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯃꯣꯟꯕꯨ ꯄꯤꯇꯔ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯝꯃꯤ, ꯖꯦꯕꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯖꯣꯍꯥꯟ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯕꯣꯑꯅꯦꯔꯒꯦꯁ ꯑꯔꯊꯗꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯆꯥꯅꯤꯄꯥꯁꯤꯡ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯝꯃꯤ꯫ ꯑꯦꯟꯗ꯭ꯔꯨ, ꯐꯤꯂꯤꯞ, ꯕꯥꯔꯊꯣꯂꯣꯃꯤ, ꯃꯦꯊ꯭ꯌꯨ, ꯊꯣꯃꯥꯁ, ꯑꯜꯐꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯥꯀꯣꯕ, ꯊꯥꯗꯦꯌꯁ, ꯑꯃꯁꯨꯡ ꯀꯦꯅꯥꯟ ꯃꯆꯥ ꯁꯤꯃꯣꯟ꯫ ꯃꯍꯥꯛꯄꯨ ꯄꯤꯊꯣꯛꯄ ꯖꯨꯗꯥꯁ ꯏꯁꯀꯥꯔꯤꯌꯣꯠ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯃꯗ ꯆꯪꯈꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯊꯤꯅ ꯉꯥꯡꯕ ꯃꯤꯌꯥꯝ ꯑꯃꯅ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯇꯜ ꯆꯥꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯤ-ꯃꯇꯥꯁꯤꯡꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯈꯝꯖꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯃꯍꯥꯛ ꯉꯥꯎꯔꯦ꯫ ꯖꯦꯔꯨꯁꯥꯂꯦꯝꯗꯒꯤ ꯂꯥꯛꯄ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯈꯤ, ꯃꯉꯣꯟꯗ ꯕꯦꯜꯖꯦꯕꯨꯜ ꯂꯩ, ꯑꯗꯨꯒ ꯃꯍꯥꯛꯅ ꯚꯨꯠꯁꯤꯡꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯚꯨꯠꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯏ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯕꯨ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝꯁꯤꯡ ꯄꯤꯗꯨꯅ ꯍꯥꯏꯈꯤ, ꯁꯩꯇꯥꯟꯅ ꯁꯩꯇꯥꯟꯕꯨ ꯀꯔꯝꯅ ꯇꯥꯟꯊꯣꯛꯄ ꯉꯝꯒꯅꯤ? ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏ ꯇꯥꯅꯔꯕꯗꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯂꯦꯞꯄ ꯉꯝꯂꯣꯏ꯫ ꯏꯃꯨꯡ ꯑꯃꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏ ꯇꯥꯅꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨ ꯂꯦꯞꯄ ꯉꯝꯂꯣꯏ꯫ ꯁꯩꯇꯥꯟꯅ ꯃꯁꯥꯃꯛꯀꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯂꯕꯗꯤ ꯑꯃꯁꯨꯡ ꯇꯣꯈꯥꯏ ꯇꯥꯍꯜꯂꯕꯗꯤ ꯃꯍꯥꯛꯅ ꯂꯦꯞꯄ ꯉꯝꯂꯣꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯂꯥꯛꯂꯕꯅꯤ꯫ ꯑꯀꯟꯕ ꯃꯤ ꯑꯗꯨ ꯍꯥꯟꯅ ꯄꯨꯟꯗꯨꯅ ꯊꯝꯗ꯭ꯔꯕꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯑꯗꯨ ꯃꯨꯟꯗꯨꯅ ꯂꯧꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯄꯨꯜꯂꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯃꯨꯟꯗꯨꯅ ꯄꯨꯒꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯤꯑꯣꯏꯕꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯊꯤꯅ ꯉꯥꯡꯕ ꯑꯗꯨ ꯀꯣꯛꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯊꯛꯇ ꯊꯤꯅ ꯉꯥꯡꯂꯕꯗꯤ
ꯀꯩꯗꯧꯉꯩꯗꯁꯨ ꯀꯣꯛꯄꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯄꯥꯞ ꯑꯗꯨꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯩꯔꯥꯛ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ, ꯃꯉꯣꯟꯗ ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯃ ꯂꯩ꯫ ꯖꯤꯁꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯁꯤꯡ꯫ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯁꯤꯡ ꯂꯥꯛꯏ, ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯏꯕꯨꯡꯉꯣꯕꯨ ꯀꯧꯅꯕ ꯃꯤ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯤꯌꯥꯝ ꯑꯃ ꯐꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯌꯦꯡꯉꯨ, ꯅꯍꯥꯛꯀꯤ ꯅꯃꯥ ꯑꯃꯁꯨꯡ ꯅꯅꯥꯎꯁꯤꯡꯅ ꯃꯄꯥꯟꯗ ꯂꯩꯗꯨꯅ ꯅꯍꯥꯛꯄꯨ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯅꯥꯅꯣ? ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ, ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ, ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯕ ꯇꯧꯕ ꯃꯤ ꯈꯨꯗꯤꯡ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ, ꯑꯩꯒꯤ ꯏꯆꯦ ꯏꯆꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯥꯅꯤ꯫ ꯃꯥꯔꯛ ꯄꯟꯗꯨꯞ 4 ꯄꯗ 1-48 ꯐꯥꯎꯕ꯫ ꯃꯔꯨ ꯍꯨꯟꯕꯒꯤ ꯄꯥꯟꯗꯝ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯠ ꯃꯄꯥꯟꯗ ꯇꯝꯕꯤꯕ ꯍꯧꯈꯤ꯫ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯗꯅꯕꯒꯤ ꯃꯍꯥꯛꯅ ꯄꯥꯠꯇ ꯍꯤꯅꯨꯡꯗ ꯆꯪꯂꯒ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯄꯨꯟꯕ ꯑꯗꯨꯅ ꯄꯥꯠ ꯃꯅꯥꯛꯇ ꯀꯪꯐꯥꯜ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝꯁꯤꯡ ꯄꯤꯗꯨꯅ ꯍꯤꯔꯝ ꯀꯌꯥ ꯇꯝꯕꯤꯔꯝꯃꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯝꯕꯤꯕ ꯑꯗꯨꯗ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯇꯥꯎ, ꯌꯦꯡꯉꯨ, ꯃꯔꯨ ꯍꯨꯟꯕ ꯃꯤ ꯑꯗꯨꯅ ꯃꯔꯨ ꯍꯨꯟꯕ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯔꯨ ꯍꯨꯜꯂꯤꯉꯩꯗ ꯑꯁꯨꯝꯅ ꯊꯣꯛꯂꯔꯦ, ꯈꯔꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯈꯤ, ꯑꯗꯨꯒ ꯑꯇꯤꯌꯥꯒꯤ ꯎꯆꯦꯛꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯗꯨ ꯆꯥꯊꯣꯛꯈꯤ꯫ ꯈꯔꯅ ꯂꯩꯕꯥꯛ ꯀꯌꯥ ꯂꯩꯇꯕ ꯅꯨꯡꯂꯛꯇ ꯇꯥꯈꯤ, ꯂꯩꯕꯥꯛ ꯂꯨꯅ ꯂꯩꯇꯕꯅ ꯃꯗꯨ ꯊꯨꯅ ꯃꯇꯣꯟ ꯆꯣꯡꯂꯛꯈꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯗ ꯃꯗꯨ ꯆꯥꯛꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯔꯥ ꯂꯩꯇꯕꯅ ꯃꯗꯨ ꯈꯨꯏꯊꯈꯤ꯫ ꯑꯗꯨꯒ ꯈꯔꯅ ꯇꯤꯡꯈꯪ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯥꯈꯤ, ꯇꯤꯡꯈꯪ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯍꯧꯔꯛꯇꯨꯅ ꯃꯗꯨ ꯅꯝꯍꯠꯈꯤ, ꯑꯗꯨꯅ ꯃꯗꯨ ꯃꯍꯩ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯈꯔꯅ ꯂꯩꯍꯥꯎ ꯂꯩꯕ ꯂꯩꯕꯥꯛꯇ ꯇꯥꯈꯤ, ꯃꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯌꯥꯝꯈꯠꯂꯦ ꯑꯃꯁꯨꯡ ꯃꯍꯩ ꯌꯥꯟꯈꯤ, ꯈꯔꯅ ꯃꯍꯩ 50, ꯈꯔꯅ ꯃꯍꯩ 50, ꯈꯔꯅ ꯃꯍꯩ 100 ꯐꯥꯎꯕ ꯌꯥꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯇꯥꯅꯅꯕ ꯅꯥꯀꯣꯡ ꯄꯥꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯇꯥꯁꯅꯨ꯫ ꯃꯍꯥꯛꯅ ꯃꯇꯣꯟꯗ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯜꯂꯤꯕꯁꯤꯡꯅ ꯑꯃꯁꯨꯡ ꯁꯦꯕꯣꯛ 12 ꯑꯗꯨꯅ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯑꯊꯨꯞꯄ ꯑꯗꯨ ꯈꯪꯕ ꯅꯈꯣꯏꯗ ꯈꯪꯅꯕꯒꯤ ꯄꯥꯡꯒꯜ ꯄꯤꯕꯤꯔꯦ, ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯩꯕꯁꯤꯡꯗꯗꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯄꯥꯟꯗꯝꯁꯤꯡ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯃꯁꯤ ꯃꯈꯣꯏꯅ ꯌꯦꯡꯗꯨꯅꯇ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯈꯪꯂꯣꯏ, ꯇꯥꯗꯨꯅꯇ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯃꯄꯥꯞ ꯀꯣꯛꯄꯤꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯄꯥꯟꯗꯝ ꯑꯁꯤ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯝꯅ ꯅꯈꯣꯏꯅ ꯄꯥꯟꯗꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯒꯅꯤ? ꯃꯔꯨ ꯍꯨꯟꯕ ꯃꯤ ꯑꯗꯨꯅ ꯋꯥ ꯑꯗꯨ ꯍꯨꯜꯂꯤ꯫ ꯋꯥ ꯑꯗꯨ ꯍꯨꯟꯈꯤꯕ ꯃꯐꯝꯗ, ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯈꯣꯏ ꯑꯗꯨ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯋꯥ ꯑꯗꯨ ꯍꯦꯛ ꯇꯥꯔꯒ ꯈꯨꯗꯛꯇ ꯁꯩꯇꯥꯟꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯨꯟꯈꯤꯕ ꯋꯥ ꯑꯗꯨ ꯂꯧꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯅꯨꯡꯂꯛꯇ ꯍꯨꯟꯈꯤꯕ ꯃꯈꯣꯏ ꯑꯗꯨ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯋꯥ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯈꯨꯗꯛꯇ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯂꯧꯁꯤꯜꯂꯤ, ꯃꯈꯣꯏꯒꯤ ꯃꯔꯥ ꯇꯥꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯇꯝ ꯈꯔꯇ ꯈꯪꯂꯝꯃꯤ꯫ ꯇꯨꯡꯗ ꯋꯥ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯋꯥ ꯑꯅꯥ ꯅꯠꯇ꯭ꯔꯒ ꯑꯣꯠ-ꯅꯩꯕ ꯐꯪꯕꯗ ꯈꯨꯗꯛꯇ ꯃꯈꯣꯏ ꯈꯨꯗꯤ ꯊꯤ꯫ ꯑꯗꯨꯒ ꯇꯤꯡꯈꯪ ꯄꯥꯝꯕꯤ ꯃꯔꯛꯇ ꯍꯨꯟꯈꯤꯕ ꯃꯈꯣꯏ ꯑꯗꯨ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯋꯥ ꯑꯗꯨ ꯇꯥꯏ, ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯥꯡꯇꯛꯅꯕ, ꯂꯟ-ꯊꯨꯝꯒꯤ ꯂꯧꯅꯝ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯌꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯆꯪꯗꯨꯅ ꯋꯥ ꯑꯗꯨ ꯅꯝꯍꯠꯂꯤ ꯑꯃꯁꯨꯡ ꯃꯍꯩ ꯌꯥꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯐꯕ ꯂꯩꯕꯥꯛꯇ ꯍꯨꯟꯈꯤꯕ ꯃꯈꯣꯏ ꯑꯗꯨꯗꯤ ꯑꯁꯤꯅꯤ, ꯋꯥ ꯑꯗꯨ ꯇꯥꯔꯒ ꯂꯧꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯍꯩ ꯄꯥꯜꯂꯤ, ꯈꯔꯅ ꯃꯍꯩ 50, ꯈꯔꯅ ꯃꯍꯩ 50, ꯑꯃꯁꯨꯡ ꯈꯔꯅ ꯃꯍꯩ 100 ꯄꯥꯜꯂꯤ꯫ ꯊꯥꯎꯃꯩꯒꯤ ꯄꯥꯟꯗꯝ꯫
ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯊꯥꯎꯃꯩ ꯑꯗꯨ ꯊꯨꯝꯃꯣꯛ ꯃꯈꯥꯗ ꯅꯠꯇ꯭ꯔꯒ ꯐꯃꯨꯡ ꯃꯈꯥꯗ ꯊꯝꯅꯕ ꯄꯨꯔꯛꯄ꯭ꯔꯥ? ꯃꯗꯨ ꯊꯥꯎꯃꯩ ꯃꯈꯣꯡꯗ ꯊꯝꯅꯕ ꯅꯠꯇ꯭ꯔꯥ? ꯃꯔꯝꯗꯤ ꯐꯣꯡꯗꯣꯛꯂꯣꯏꯗꯕ ꯑꯔꯣꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯥꯡꯗ ꯐꯣꯡꯂꯣꯏꯗꯕ ꯑꯊꯨꯞꯄꯗ ꯊꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯇꯥꯅꯅꯕ ꯅꯥꯀꯣꯡ ꯄꯥꯜꯂꯕꯗꯤ ꯃꯍꯥꯛꯅ ꯇꯥꯁꯅꯨ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯇꯥꯕ ꯑꯗꯨ ꯆꯦꯛꯁꯤꯜꯂꯨ, ꯅꯈꯣꯏꯅ ꯑꯣꯜꯂꯨꯔꯤꯕ ꯆꯥꯡ ꯑꯗꯨꯃꯛꯅ ꯅꯈꯣꯏꯕꯨꯁꯨ ꯑꯣꯟꯒꯅꯤ꯫ ꯇꯥꯔꯤꯕ ꯅꯈꯣꯏꯗ ꯍꯦꯟꯅ ꯄꯤꯕꯤꯒꯅꯤ, ꯃꯔꯝꯗꯤ ꯑꯔꯩꯕ ꯃꯍꯥꯛ ꯑꯗꯨꯗ ꯍꯦꯟꯅ ꯄꯤꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯂꯩꯇꯕ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯐꯥꯎꯕ ꯂꯧꯊꯣꯛꯀꯅꯤ꯫ ꯃꯔꯨꯒꯤ ꯄꯥꯟꯗꯝ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯃꯤ ꯑꯃꯅ ꯂꯩꯕꯥꯛꯇ ꯃꯔꯨ ꯍꯨꯟꯕꯒꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯍꯤꯡꯗ ꯇꯨꯝꯃꯤ ꯑꯃꯁꯨꯡ ꯅꯨꯡꯊꯤꯟꯗ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯔꯨ ꯑꯗꯨꯅ ꯃꯇꯣꯟ ꯆꯣꯡꯈꯠꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯕꯨ ꯃꯗꯨ ꯀꯔꯝꯅ ꯑꯣꯏꯔꯤꯕ ꯅꯍꯥꯛꯅ ꯈꯪꯗꯦ꯫ ꯂꯩꯕꯥꯛꯅ ꯃꯁꯥꯗ ꯃꯍꯩ ꯌꯥꯟꯍꯜꯂꯤ, ꯃꯁꯤꯅ ꯑꯍꯥꯟꯕꯗ ꯃꯅꯥ, ꯑꯗꯨꯗꯒꯤ ꯆꯔꯣꯡ, ꯑꯗꯨꯒ ꯆꯔꯣꯡ ꯑꯗꯨꯗ ꯍꯩꯖꯤꯡ ꯐꯥꯕ ꯃꯍꯩ ꯌꯥꯟꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯩ ꯑꯗꯨ ꯃꯨꯜꯂꯕꯗ ꯃꯍꯥꯛꯅ ꯊꯨꯅꯃꯛ ꯊꯥꯡꯒꯣꯜ ꯊꯥꯏ, ꯃꯔꯝꯗꯤ ꯃꯍꯩ ꯂꯣꯛꯀꯗꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ꯫ ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯄꯥꯟꯗꯝ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯗꯒꯦ? ꯀꯔꯝꯕ ꯄꯥꯟꯗꯝꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒ ꯆꯥꯡꯗꯝꯅꯒꯗꯒꯦ? ꯃꯁꯤ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯒꯨꯝꯕꯅꯤ, ꯃꯗꯨ ꯂꯩꯕꯥꯛꯇ ꯍꯨꯟꯕ ꯃꯇꯝꯗ ꯂꯩꯕꯥꯛꯇ ꯂꯩꯕ ꯃꯔꯨ ꯄꯨꯝꯅꯃꯛꯇꯒꯤ ꯄꯤꯛꯏ, ꯑꯗꯨꯕꯨ ꯃꯗꯨ ꯍꯨꯟꯕ ꯃꯇꯝꯗ ꯍꯧꯔꯛꯏ, ꯃꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯆꯧꯕ ꯃꯆꯥ ꯂꯣꯡꯊꯣꯛꯂꯛꯇꯨꯅ ꯑꯇꯤꯌꯥꯒꯤ ꯎꯆꯦꯛꯁꯤꯡꯅ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯃꯍꯨꯝ ꯆꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯟꯗꯝ ꯀꯌꯥ ꯃꯈꯣꯏꯅ ꯇꯥꯕ ꯉꯝꯕ ꯋꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝ ꯌꯥꯎꯗꯅ ꯋꯥ ꯍꯥꯏꯈꯤꯗꯦ꯫ ꯃꯈꯣꯏꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯃꯔꯝ ꯄꯨꯝꯅꯃꯛ ꯁꯨꯒꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯖꯤꯁꯨꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯥꯝꯕ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ, ꯑꯩꯈꯣꯏ ꯄꯥꯠ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯁꯤ꯫ ꯃꯈꯣꯏꯅ ꯃꯤꯌꯥꯝ ꯑꯗꯨ ꯆꯠꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯍꯤ ꯃꯆꯥ ꯈꯔꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯊꯛꯅ ꯍꯤ ꯃꯅꯨꯡꯗ ꯐꯨꯖꯤꯜꯂꯛꯄꯗ ꯃꯗꯨ ꯏꯁꯤꯡꯅ ꯊꯟꯒꯗꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨꯅ ꯍꯤꯒꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛꯇ ꯃꯣꯟ ꯈꯥꯡꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏ, ꯒꯨꯔꯨ, ꯑꯩꯈꯣꯏ ꯁꯤꯒꯗꯕ ꯑꯁꯤ ꯅꯍꯥꯛꯅ ꯊꯧꯁꯥꯕꯤꯗ꯭ꯔꯕ꯭ꯔꯥ? ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯠ ꯑꯗꯨ ꯆꯩꯔꯒ ꯄꯥꯠ ꯑꯗꯨꯗ ꯍꯥꯏꯈꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯇꯞꯊꯧ꯫ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯦꯞꯈꯤ, ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯞꯊꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯅꯣ? ꯅꯈꯣꯏ ꯊꯥꯖꯗꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ, ꯃꯁꯤ ꯀꯔꯝꯕ ꯃꯤꯅꯣ? ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯄꯥꯠ ꯐꯥꯎꯕꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯜꯂꯤ꯫